Hello mayam aigi channel da mayam taramna okseri aina ngasi pathel ga loina lakchari rauga fulgobi ga adidi hangam maru ga thongba adidi yerum thongba ma adidi yongchak alu kamin simbi adidi cabbage ga loina raga irumba ma champut lejare adidi champra lejare potna bagi gobi lejare adidi hosagi wala moro wate ꯋꯥꯝꯇꯗꯤ ꯍꯥꯏꯖꯔꯝꯒꯦ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯑꯃꯁꯨꯡ ꯁꯤꯌꯥꯔ ꯇꯧꯕꯤꯌꯨ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯃꯅꯨꯡꯗ ꯅꯤꯡꯁꯤꯡꯖꯔꯤ ꯑꯗꯨꯗꯤ ꯑꯩ ꯆꯥꯕ ꯍꯧꯖꯔꯒꯦ ꯉꯥ ꯊꯣꯡꯕ ꯍꯥꯟꯅ ꯆꯥꯔꯒꯦ ꯍꯥꯎꯅꯤ ꯌꯥꯝ ꯅꯣꯔꯃꯦꯜ ꯑꯩꯈꯣꯏꯅ ꯆꯨꯝꯅ ꯊꯣꯡꯕꯗꯒꯤ ꯍꯪꯒꯥꯝ ꯃꯔꯨ ꯍꯥꯞꯄꯒ ꯊꯣꯡꯕꯁꯤꯅ ꯍꯦꯟꯅ ꯍꯥꯎꯋꯦ ꯃꯍꯥꯎ ꯌꯥꯝ ꯍꯦꯟꯒꯠꯂꯦ ꯍꯪꯒꯥꯝ ꯃꯔꯨ ꯑꯉꯧꯕꯗꯨꯅꯦ ꯑꯉꯧꯕꯗꯣ ꯑꯩꯅ ꯉꯥꯏꯍꯥꯛ ꯇꯤꯡꯁꯤꯜꯂꯒ ꯒ꯭ꯔꯥꯏꯟꯗꯔꯗ ꯇꯛꯈꯥꯏꯕ ꯑꯗꯨꯒ ꯍꯥꯞꯄꯅꯦ ꯀꯨꯏꯔꯦꯀꯣ ꯏꯪꯊꯝꯊꯥꯒꯤ ꯏꯟꯖꯥꯡꯒꯤ ꯃꯑꯣꯡꯗ ꯆꯥꯅꯤꯡꯕ ꯑꯩꯅ ꯑꯗꯨꯅ ꯐꯨꯜꯀꯣꯕꯤꯒ ꯃꯨꯂꯥꯒ ꯈꯔ ꯊꯥꯛꯄ ꯍꯥꯎꯋꯦ 이러면서 하우 ꯑꯗꯨ ꯅꯣꯏꯁꯨ ꯆꯥꯕꯗꯣ ꯌꯦꯡꯉꯒꯇ ꯀꯥꯟꯅꯔꯣꯏꯌꯦ ꯆꯥꯕ ꯇꯟꯒꯅꯨ ꯊꯣꯡꯕ ꯇꯟꯒꯅꯨ ꯆꯥꯔꯒꯅꯤ ꯑꯩꯈꯣꯏꯅ ꯍꯛꯆꯥꯡ ꯀꯟꯒꯗꯧꯔꯤꯁꯦ ꯃꯔꯨ ꯑꯣꯏꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯉꯥꯡꯁꯤꯡ ꯂꯥꯏꯔꯤꯛ ꯇꯝꯕ ꯚꯔꯥꯗ ꯈꯪꯗꯦ ꯍꯣꯁꯇꯦꯜꯗ ꯈꯪꯗꯦ ꯂꯩꯕ ꯆꯥꯕ ꯊꯣꯡꯕ ꯇꯟꯗꯅ ꯁ꯭ꯀꯨꯜꯗꯒꯤ ꯇ꯭ꯌꯨꯁꯟꯗꯒꯤ ꯍꯜꯂꯛꯑꯒ ꯃꯦꯒꯤ ꯈꯔ ꯆꯥꯁꯟ ꯑꯃ ꯈꯔ ꯇꯧꯁꯟ ꯇꯧꯔꯒ ꯑꯗꯨꯝ ꯂꯦꯜꯂꯒ ꯑꯃꯨꯛ ꯅꯣꯡꯉꯥꯜꯂꯒ ꯁ꯭ꯀꯨꯜ ꯑꯃꯨꯛ ꯀꯣꯂꯦꯖ ꯀꯥꯕꯗꯣ ꯃꯣꯏ ꯍꯛꯆꯥꯡꯗ ꯀꯌꯥꯝ ꯁꯣꯛꯑꯝꯒꯅꯤ ꯌꯦꯡꯉꯣ ꯑꯗꯨꯅꯅꯤ ꯑꯩꯅ ꯅꯣꯏꯅ ꯆꯥꯅꯤꯡꯅꯕ ꯍꯥꯏꯅ ꯑꯩꯅ ꯑꯗꯨꯒꯤ ꯃꯑꯣꯡꯗ ꯊꯣꯡꯕꯅꯤ ꯂꯥꯏꯅ ꯑꯗꯩꯗꯤ ꯍꯪꯒꯥꯝ ꯃꯔꯨ ꯇꯛꯑꯒ ꯀꯃꯥꯏꯅ ꯁꯤꯒꯤ ꯉꯥꯁꯤꯡ ꯍꯥꯏꯕꯗꯤ ꯔꯧꯁꯦ ꯊꯣꯡꯒꯗꯒꯦ ꯍꯥꯏꯕꯗꯣ ꯑꯩꯅ ꯊꯣꯡꯕꯅꯤ
하고 막고 그리고 언제 밤을 예름 통과 진짜好 이sinausin ngasigi mathel asidi aduki mati hawre aduga mathangda mu mathangi video lenana umu unanibagi yathangizari adudi ikobona mu khuramjari